ꯊꯥꯖꯗꯤ ꯅꯥꯏꯇꯣꯝ ꯋꯥꯡꯅ ꯊꯣꯛꯄꯅꯤ ꯐꯖꯩ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯥꯕꯨ ꯏꯅꯥꯛꯇ ꯊꯝꯅꯤꯡꯕ ꯋꯥꯈꯜꯗꯤ ꯀꯔꯥꯝ ꯆꯥꯎꯃꯟꯗ꯭ꯔꯥ ꯈꯨꯠꯅ ꯂꯥꯝꯒꯦ ꯐꯪꯗꯕꯤꯅꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯧꯗꯨꯅꯁꯨ ꯊꯥꯖ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯌꯥꯕ ꯍꯧꯅꯗꯦ ꯅꯤꯡꯊꯦꯝ ꯃꯆꯟꯒꯤ ꯑꯍꯣꯡꯕ ꯀꯌꯥꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯤꯅꯤ ꯀꯤꯅ ꯃꯧꯅ ꯊꯝꯖꯕꯤꯅꯤ ꯃꯆꯟꯅ ꯇꯧꯔꯤꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯊꯤ ꯆꯩꯕꯁꯨ ꯉꯝꯗꯦ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯕ ꯉꯝꯗꯦ ꯃꯆꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯈꯟꯕꯅ ꯑꯌꯨꯛꯇ ꯃꯆꯟꯒ ꯋꯥꯀꯤꯡ ꯑꯣꯏꯅ ꯁꯥꯏꯀꯜ ꯉꯥꯏꯍꯥꯛ ꯊꯧꯔꯨꯕꯗꯣ ꯍꯜꯂꯛꯂꯒ ꯅꯤꯡꯊꯦꯝ ꯆꯥꯛꯈꯨꯝꯗ ꯃꯃꯥꯏ ꯃꯅꯥꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯦ ꯅꯤꯡꯊꯦꯝ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯩ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯗꯣ ꯀꯣꯏꯊꯣꯛꯇ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯈꯔ ꯂꯥꯡꯕ ꯃꯥꯜꯂꯦ ꯍꯟꯗꯛꯁꯤ ꯄꯥꯝꯗꯕ ꯈꯔ ꯇꯧꯔꯦ ꯏꯃꯥꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯑꯩꯈꯣꯏꯅ ꯆꯩꯕꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯇꯥꯔꯗꯤ ꯁꯥꯂꯥꯟ ꯁꯥꯟꯅꯔꯅꯤ ꯑꯇꯣꯝꯕꯁꯨ ꯇꯥꯍꯟꯒꯅꯨ ꯉꯜꯂꯤꯉꯩ ꯏꯃꯥꯅ ꯐꯖꯅ ꯍꯥꯏꯕꯤꯍꯧ ꯄꯥꯎꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯇꯥꯔꯕꯅꯤ ꯀꯀꯥ ꯃꯣꯆꯥꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯗ ꯑꯩꯅ ꯀꯩꯁꯨ ꯈꯜꯂꯨꯗꯕꯅꯤ ꯏꯕꯦꯝꯃꯅ ꯇꯣꯏꯅ ꯂꯣꯏꯅꯕ ꯅꯨꯄꯥꯗꯣ ꯏꯃꯨꯡꯁꯤꯒ ꯆꯥꯟꯅꯗꯦ ꯇꯨꯡꯗ ꯋꯥ ꯌꯥꯝꯃꯛꯀꯅꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯤ ꯃꯥ ꯇꯧꯔꯤꯗꯣ ꯃꯃꯥ ꯄꯥꯈꯠꯅ ꯅꯨꯄꯥ ꯍꯥꯏꯕ ꯀꯅꯥꯒ ꯃꯥꯗꯤ ꯏꯃꯥ ꯇꯞꯅ ꯉꯥꯡꯉꯣ ꯑꯉꯥꯡ ꯇꯥꯅꯤꯕ ꯃꯉꯣꯟꯗꯗꯤ ꯈꯪꯍꯟꯒꯅꯨ ꯈꯪꯍꯜꯂꯒ ꯆꯩꯔꯒ ꯉꯥꯡꯂꯒꯅ ꯍꯦꯜꯂꯛꯄꯁꯨ ꯌꯥꯏ ꯃꯈꯣꯏꯗꯤ ꯏꯟꯈꯠꯂꯛꯄꯅꯤ ꯃꯈꯣꯏꯅ ꯈꯟꯅ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯈꯤꯅꯤ ꯊꯦꯝꯃꯒ ꯌꯦꯡꯁꯤ ꯑꯩ ꯅꯨꯄꯥꯃꯆꯥꯗꯣ ꯐꯖꯅ ꯌꯦꯡꯊꯣꯛꯈꯤꯒꯦ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯤꯕ ꯃꯥꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯐꯦꯃꯤꯂꯤ ꯄꯥꯕꯨꯡꯒꯤ ꯊꯥꯛꯀ ꯈꯦꯠꯅꯩ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯕꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯕ ꯍꯥꯏꯕꯝꯁꯨ ꯂꯩꯕꯅꯤ ꯁꯪꯒ ꯆꯥꯎꯕ ꯄꯥꯕꯨꯡꯅꯤ ꯃꯃꯥꯗꯣ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ ꯏꯁ ꯃꯄꯥ ꯇꯥꯔꯗꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯤ ꯏꯃꯥ ꯌꯥꯝꯅꯁꯨ ꯉꯥꯡꯒꯅꯨꯗ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯄꯪꯂꯥꯡ ꯂꯥꯡꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯣꯏꯗꯅꯕꯗꯤ ꯏꯃꯥꯅꯁꯨ ꯁꯦꯟꯅꯔꯣ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯁꯣꯛꯅꯕ ꯊꯕꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ ꯅꯤꯡꯊꯦꯝ ꯋꯥ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯔꯤꯁꯦꯁ ꯊꯥꯕꯒꯤ ꯃꯤ ꯂꯥꯡꯕꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯥꯏꯅꯥ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯂꯒ ꯇꯨꯝꯂꯤ ꯂꯥꯞꯇꯛꯅ ꯁꯤꯕꯔꯥꯖꯀ ꯒꯧꯇꯝꯒꯁꯨ ꯐꯝꯂꯤ ꯂꯩꯅꯥꯗꯤ ꯃꯊꯟꯇꯅꯤ ꯇꯨꯃꯤꯟꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯅ ꯇꯨꯝꯂꯤꯕ ꯕꯦꯟꯁꯇꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯊꯝ ꯊꯪꯃꯛꯄꯒꯤ ꯃꯈꯣꯜꯗ ꯈꯪꯂꯒ ꯃꯃꯥꯏꯗꯣ ꯐꯠ ꯅꯣꯟꯈꯠꯂꯛꯏ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯔꯤꯁꯤꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯐꯝꯂꯝꯃꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯨ ꯇꯨꯝꯐꯝꯂꯣ ꯇꯨꯝꯗꯣꯏꯅꯤ ꯅꯌꯨꯝ ꯊꯤꯟꯕꯤꯒ ꯂꯥꯎ ꯂꯩꯅꯥ ꯉꯥꯡꯂꯤꯗꯨ ꯇꯥꯗꯦ ꯔꯤꯁꯤꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯂꯧꯔꯒ ꯊꯛꯀꯦ ꯇꯧꯕꯒ ꯔꯤꯁꯤꯅ ꯑꯃꯨꯛꯁꯨ ꯊꯠꯂꯤ ꯅꯪꯒꯤꯁꯨ ꯅꯠꯇꯅ ꯍꯦꯛꯇ ꯊꯛꯇꯣꯏ ꯇꯧꯔꯤꯗꯣ ꯀꯤꯗ꯭ꯔꯣ ꯄꯪꯊꯅꯕ ꯒꯨꯂꯤꯒ ꯍꯥꯞꯆꯤꯜꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀꯤꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯕ ꯃꯍꯥ ꯂꯩꯅꯥ ꯏꯁꯤꯡꯗꯣ ꯊꯛꯇꯕꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯥꯐꯨ ꯀꯟꯅ ꯊꯝꯃꯤ ꯀꯤꯔꯕꯣ ꯄꯤꯊꯛꯅꯤꯡꯗꯕ ꯏꯁꯤꯡꯁꯦ ꯀꯩꯗꯧꯕ ꯑꯩ ꯅꯥꯛꯇ ꯊꯝꯃꯤꯅꯣ ꯑꯗꯨꯗꯤ ꯅꯪꯅ ꯊꯛꯅꯕ ꯊꯝꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯑꯗꯨꯗꯤ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯅꯪꯒꯤ ꯐ꯭ꯂꯠꯇꯣ ꯇꯧꯔꯛꯀꯅꯨ ꯅꯪꯒꯤ ꯐ꯭ꯂꯠ ꯃꯍꯤ ꯊꯛꯆꯅꯤꯡꯕ ꯌꯥꯝ ꯂꯩꯕꯅꯤ ꯆꯠꯂꯣ ꯃꯣꯏ ꯃꯅꯥꯛꯇ ꯔꯤꯁꯤ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯆꯤꯡꯕꯥ ꯆꯤꯡꯂꯞ ꯅꯣꯛꯄꯗ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ ꯏꯁꯣꯛ ꯆꯣꯛꯊꯔꯤꯗꯣ ꯔꯤꯁꯤꯒꯤ ꯚꯥꯏꯇꯥꯃꯤꯟ R ꯌꯥꯎꯕ ꯐ꯭ꯂꯠ ꯃꯍꯤꯁꯦ ꯊꯛꯑꯒꯅꯦ ꯐꯕ꯭ꯔꯥ ꯌꯦꯡꯕꯁꯨ ꯀꯤꯖꯕ꯭ꯔꯣ ꯀꯥꯜꯂꯦ ꯀꯥꯟꯗ꯭ꯔꯦ ꯅꯪ ꯃꯉꯥꯏꯔꯦ ꯊꯛꯅꯤꯡꯗꯦ ꯑꯩ ꯊꯛꯍꯟꯅꯤꯡꯗꯕ ꯏꯁꯤꯡꯁꯦ ꯑꯩꯅ ꯁꯨꯛꯊꯛ ꯊꯛꯑꯣꯏ ꯊꯛꯀꯅꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯕꯣ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯕꯒ ꯃꯥꯟꯅꯩꯁꯤꯗꯤ ꯊꯛꯍꯟꯅꯤꯡꯗꯕꯩ ꯅꯠꯇ꯭ꯔꯣ ꯀꯤꯍꯜꯂꯤꯁꯦ ꯔꯤꯁꯤ ꯃꯉꯛꯇꯨ ꯐꯠ ꯏꯜꯂꯒ ꯊꯛꯆꯜꯂꯨ ꯑꯩ ꯀꯩꯝꯇ ꯍꯥꯞꯇꯕꯅꯤ ꯇꯨꯝꯅꯤꯡꯉꯤꯗꯣ ꯐꯅꯕ ꯍꯟꯗꯛꯇꯤ ꯂꯩꯅꯥ ꯏꯁꯤꯡꯗꯣ ꯂꯧꯔꯒ ꯌꯥꯍꯨꯝ ꯑꯃ ꯊꯛꯆꯤꯜꯂꯤ ꯍꯦꯄꯤꯗꯦꯟ ꯄꯤꯔꯛꯑꯣ ꯑꯩꯒꯤ 5 days ꯁꯨꯔꯦ ꯍꯦꯄꯤꯗꯦꯟ ꯄꯤꯔꯛꯇꯕ ꯂꯩꯍꯜꯂꯣ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯅꯪꯗꯧꯅ ꯑꯝꯇ ꯇꯧꯗꯕ ꯀꯩꯕꯣ ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯤ ꯅꯪꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯍꯥꯏꯕꯁꯨ ꯂꯩꯇꯕ ꯃꯒꯨꯟ ꯑꯃ ꯌꯥꯎꯒꯨꯝ ꯀꯩꯒꯨꯝ ꯋꯥꯗꯣ ꯍꯥꯏꯅ ꯃꯃꯤꯠ ꯑꯅꯤꯗ ꯈꯨꯖꯤꯜꯂꯛꯏ
ꯋꯥꯈꯜ ꯌꯥꯝ ꯃꯨꯟꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗꯅꯤ ꯉꯥꯡꯂꯤꯕꯗꯣ꯫ ꯑꯁ ꯅꯪꯒꯤ ꯐ꯭ꯂꯠꯇꯣ ꯑꯩ ꯍꯩꯅꯗꯦꯕ꯫ ꯅꯨꯄꯤ ꯑꯇꯩꯅ ꯍꯔꯥꯎꯔꯁꯨ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯔꯥꯎꯕꯤꯗꯧꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯇꯣ ꯑꯗꯨꯅꯦꯕ ꯃꯥꯟꯅꯗꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯅ꯫ ꯅꯪꯅ ꯃꯥꯟꯅꯗꯕꯒꯨꯝꯅ ꯑꯩꯁꯨ ꯃꯥꯟꯅꯗꯦ꯫ ꯂꯩꯅꯥ ꯔꯤꯁꯤꯅ ꯉꯥꯡꯂꯤꯗꯣ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯀꯩꯅꯣ ꯃꯥꯟꯅꯗ꯭ꯔꯤꯁꯦ? ꯔꯤꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯂꯛꯅꯔꯁꯨ ꯅꯨꯡꯁꯤꯅ, ꯁꯥꯎꯍꯜꯂꯁꯨ ꯅꯨꯡꯁꯤꯅ, ꯆꯩꯔꯁꯨ ꯅꯨꯡꯁꯤꯅ, ꯉꯥꯡꯂꯁꯨ ꯅꯨꯡꯁꯤꯅ, ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯁꯤꯁꯨ ꯅꯨꯡꯁꯤꯅꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯐꯨꯕꯒ ꯌꯥꯎꯔꯛꯑꯁꯨꯅꯦ ꯅꯪ ꯁꯥꯎꯒꯅꯣꯕ꯫ ꯅꯨꯡꯁꯤ ꯃꯤꯐꯨꯅꯦ ꯈꯜꯂꯣ꯫ ꯉꯝꯒꯗ꯭ꯔꯣ ꯅꯪ? ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯛꯇꯧꯔꯦ꯫ ꯑꯁ ꯅꯪꯒꯤ ꯁꯨꯝꯕ ꯗꯥꯏꯂꯣꯛ ꯃꯌꯥꯝꯁꯤꯗꯅꯤꯀꯣ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯗꯥꯁꯤ ꯗꯥꯁꯤꯅ ꯑꯝꯇꯣꯏꯕ꯫ ꯑꯩꯗꯤ ꯁꯣꯔ ꯐꯨꯜꯂ ꯁꯤꯗꯧꯔꯦ ꯉꯁꯥꯏꯗꯩ ꯅꯪꯅ ꯉꯥꯡꯉꯤꯁꯦ ꯇꯥꯕꯗ꯫ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩ ꯂꯥꯌꯦꯡꯖꯒꯦ꯫ ꯍꯥꯔꯠꯁꯨ ꯂꯪꯁꯨ ꯀꯤꯠꯅꯤꯁꯨ꯫ ꯑꯅꯥꯕꯕꯨ ꯂꯩꯔꯛꯂꯗꯤꯅꯦ ꯔꯤꯁꯤꯒꯤ ꯚꯥꯏꯇꯥꯃꯤꯟ R ꯌꯥꯎꯕ ꯃꯍꯤ ꯑꯃ ꯊꯛꯂꯗꯤ ꯍꯤꯜ ꯇꯧꯕ ꯉꯝꯗꯕ ꯍꯛꯆꯥꯡ ꯀꯌꯥꯗ ꯑꯃꯐꯥꯎ ꯂꯩꯇꯕꯅꯤ꯫ ꯁꯅꯥꯏꯕꯦꯝꯃꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯋꯥꯔꯦ, ꯑꯝꯇ ꯂꯦꯡꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯩꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯑꯣꯔꯒꯥꯟ ꯃꯌꯥꯝꯗꯨꯗ ꯅꯥꯕ ꯅꯠꯇꯦ, ꯃꯤꯠ ꯑꯅꯤꯁꯤꯒꯅꯦ ꯅꯥꯀꯣꯡ ꯑꯅꯤꯁꯤꯒ ꯈꯛꯇꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯁꯅꯥꯇꯣꯝꯕꯤ꯫ ꯑꯈꯥꯕꯁꯨ ꯅꯠꯇꯕ, ꯑꯌꯥꯛꯄꯁꯨ ꯅꯠꯇꯕ, ꯑꯁꯤꯟꯕꯁꯨ ꯅꯠꯇꯕ, ꯊꯨꯝꯇ꯭ꯔꯤꯛ ꯊꯨꯝꯕ ꯚꯥꯏꯇꯥꯃꯤꯟ Rꯕꯨ ꯃꯤꯔꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯊꯦꯡꯅꯔꯤꯁꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯗꯥꯡ ꯅꯣꯝꯕꯗ ꯋꯥꯗꯅꯕ ꯅꯪ ꯑꯗꯨꯝ ꯊꯛꯆꯔꯣ, ꯑꯦꯅꯔꯖꯤ ꯃꯌꯥꯝ ꯕꯨꯁ ꯇꯧꯋꯦ ꯍꯥꯏꯗꯥꯏ꯫ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯏ꯫ ꯁꯤ ꯍꯥꯏꯔꯒ ꯔꯤꯁꯤ ꯅꯣꯛꯏ꯫ ꯑꯗꯣ ꯁꯟꯗꯦꯗ ꯅꯃꯥꯟꯅꯕꯤꯒ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯕ ꯂꯥꯛꯄꯗꯣ ꯑꯗꯨꯗꯗꯤ ꯍꯦꯄꯤꯗꯦꯟ 5 ꯄꯨꯔꯛꯇ꯭ꯔꯕ? ꯅꯪ ꯑꯩꯅ ꯚꯥꯏꯇꯥꯃꯤꯟ R ꯅꯝꯗꯅ ꯄꯤꯊꯛꯀꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯤꯠꯆꯤ ꯐꯠ ꯈꯠꯆꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯕ ꯆꯠꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩꯅꯥ ꯇꯞꯅ ꯍꯥꯏꯖꯩ꯫ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯁꯛꯂꯣꯟ ꯍꯣꯡꯕ ꯉꯝꯕ ꯃꯁꯤꯒꯤ ꯃꯤꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ, ꯈꯝꯍꯟꯕ ꯐꯥꯎꯔꯤꯁꯦ, ꯑꯩꯁꯦ ꯌꯥꯝ ꯀꯣꯟꯅ ꯀꯞꯍꯧꯔꯗꯤ ꯌꯥꯝ ꯋꯥꯅꯤꯀꯣ꯫ ꯁꯛꯂꯣꯟ ꯌꯥꯝꯕ ꯅꯪꯒꯤ ꯍꯣꯡꯂꯣꯏꯗꯕ ꯃꯁꯛ ꯑꯃꯈꯛꯇꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ꯫ ꯅꯪꯁꯦ ꯑꯉꯥꯎꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕ ꯑꯩꯁꯨ ꯂꯝꯍꯦꯟꯕꯤꯅꯤ꯫ ꯌꯦꯡꯂꯤꯕ ಮಿಸꯛꯇꯨꯅ ꯊꯣꯡꯖꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯂꯩꯅꯥ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯔꯤꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯃꯇꯨꯡ ꯏꯟꯅꯖꯔꯛꯄꯅꯤ꯫ ꯁ꯭ꯇꯤꯌꯔ ꯀꯨꯝꯊꯐꯝꯒꯤ ꯃꯔꯛꯇ ꯀ꯭ꯂꯥꯁꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯋꯥꯔꯤꯗ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯔꯤꯁꯤꯗꯣ꯫ ꯂꯩꯅꯥ ꯆꯞ ꯂꯦꯞꯂꯒ ꯃꯔꯨꯝꯂꯣꯝꯗ ꯈꯖꯤꯛ ꯊꯩꯖꯤꯜꯂꯤ꯫ ꯍꯨꯔꯥꯟꯗꯨꯅ ꯂꯦꯞꯂꯤꯉꯩ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯩꯅꯥ ꯀꯩꯗꯧꯔꯦ? ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯔꯤꯁꯤꯅ ꯄꯤꯔꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯇꯔ ꯕꯣꯇꯜꯗꯣ ꯐ꯭ꯂꯣꯔꯗ ꯈꯪꯇꯥ ꯇꯥꯏ꯫ ꯑꯗꯨꯒ ꯇꯥ ꯈꯨꯟꯒꯠꯂꯒ ꯏꯊꯛ ꯊꯛꯀꯅ ꯈꯨꯝꯃꯤ꯫ ꯀꯩꯁꯨꯝ ꯇꯧꯗꯤ, ꯕꯣꯇꯜ ꯇꯥꯕ꯫ ꯄꯣ ꯇꯥꯕꯒꯤ ꯃꯈꯣꯜꯗ ꯁꯣꯝꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯝꯕ ꯑꯅꯤꯗꯨꯁꯨ ꯌꯦꯡꯂꯛꯏ꯫ ꯍꯦꯛ ꯌꯦꯡꯂꯛꯄꯒ ꯂꯩꯅꯥ ꯍꯥꯟꯅ ꯎꯔꯨꯔꯦ ꯔꯤꯁꯤ꯫ ꯃꯤꯠꯌꯦꯡꯗꯣ ꯁꯦꯀꯦꯟ ꯑꯃꯗ ꯊꯩꯗꯣꯛꯈ꯭ꯔꯒ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯁꯤꯕꯔꯥꯖꯇ ꯄꯤꯁꯨꯝ ꯁꯨꯛꯆꯤꯜꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯤꯕꯔꯥꯖꯁꯨ ꯎꯏ ꯁ꯭ꯇꯤꯌꯔ ꯃꯅꯥꯛꯇꯒꯤ ꯌꯦꯡꯂꯛꯂꯤꯕ ꯔꯤꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯣ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯅꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯅꯊꯟ ꯇꯨꯝꯍꯧꯔꯤꯗꯣ? ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯀ꯭ꯂꯥꯁꯔꯨꯝꯗ ꯕ꯭ꯔꯦꯛ ꯃꯇꯝ ꯑꯣꯏꯕꯒꯤ ꯂꯥꯡꯕꯗꯨꯗ ꯂꯩꯕꯅꯤ꯫ ꯋꯥꯔꯤ ꯑꯃꯅꯤ ꯇꯧꯔꯝꯂꯒ ꯅꯨꯄꯤꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯛ꯫ ꯒꯧꯇꯝ ꯁꯤꯕꯔꯥꯖꯇ ꯌꯦꯡꯂꯒ ꯅꯨꯄꯥ ꯈꯔꯗꯤ ꯊꯣꯛꯄ ꯃꯥꯜꯂꯤ, ꯅꯍꯥꯟꯈꯩꯗꯤ ꯏꯀꯥꯏꯔꯤꯅꯤꯅ ꯀꯧꯗꯕꯒꯤ ꯇꯧꯕꯗꯣ꯫ ꯁꯤꯕꯔꯥꯖ ꯒꯧꯇꯝꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯔꯤꯁꯤꯗ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁ꯭ꯇꯤꯌꯔꯗꯨ ꯀꯨꯝꯊꯔꯒ ꯃꯔꯨꯞ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯤꯅꯠꯁ ꯈꯔꯗꯨꯗ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯕꯗ ꯋꯥꯔꯤ ꯁꯥꯕꯁꯨ ꯆꯞ ꯂꯦꯞꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯔꯤꯁꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯏ꯫ ꯗꯥꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯐꯔꯦꯟꯗꯨꯗꯤ ꯅꯪꯁꯨ ꯆꯠꯂꯣꯀꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥ ꯆꯠꯈꯤꯕ ꯑꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯔꯤꯁꯤꯗꯣ꯫ ꯂꯩꯅꯥꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯄ꯭ꯔꯕꯞ ꯆꯪꯈ꯭ꯔꯦ꯫ ꯔꯤꯁꯤꯁꯨ ꯏꯟꯅꯔꯛꯏ ꯀ꯭ꯂꯥꯁꯇꯨꯗ ꯗꯥꯏꯔꯦꯛ ꯆꯦꯛꯇ ꯆꯪꯉꯛꯑꯒ ꯕꯣꯇꯜꯗꯨ ꯃꯨꯜꯂꯤ ꯂꯩꯅꯥꯗꯒꯤ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯅꯨꯄꯤꯗꯨꯗ ꯆꯩꯕꯤꯔꯦ ꯑꯃꯨꯛ꯫ ꯕꯣꯇꯜ ꯊꯥꯗꯔꯒ ꯗ꯭ꯔꯃꯥ ꯇꯧꯔꯛꯀꯅꯣ꯫ ꯑꯩꯒꯤ ꯕꯣꯇꯜꯅꯤ, ꯃꯄꯨ ꯇꯥꯛꯇꯅ ꯀꯅꯥꯝꯇ ꯄꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯕꯣꯇꯜꯁꯦ ꯄꯥꯏꯍꯟꯕꯒꯤ ꯑꯌꯥꯕ ꯅꯪ ꯍꯦꯛꯇ ꯄꯤꯕ ꯌꯥꯕ꯭ꯔꯣ? ꯁꯥꯎꯔꯛꯂꯒ ꯉꯥꯡꯉꯛꯏꯕ ꯋꯥꯗꯣ ꯑꯇꯣꯞꯄ ꯃꯤꯅ ꯇꯥꯔꯒꯗꯤ ꯅꯣꯛꯅꯤꯡꯂꯅꯤ꯫ ꯕꯣꯇꯜ ꯅꯨꯄꯥꯅ ꯄꯥꯏ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯛ ꯁꯥꯎꯅꯕ꯭ꯔꯥ ꯍꯥꯏꯅ꯫
ꯄ꯭ꯔꯞ ꯂꯥꯛꯂꯒ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗꯗꯤ ꯂꯩꯅꯥꯁꯨ ꯁꯥꯎꯅ ꯅꯨꯄꯥꯗꯣ ꯈꯪꯏꯟ ꯏꯟꯊꯣꯛꯂꯒ ꯈꯨꯝꯃꯤ ꯄꯨꯖꯀꯣꯁꯦ ꯅꯪꯒꯤ ꯕꯣꯇꯜꯁꯦ ꯄꯥꯝꯗꯦ ꯑꯩ ꯃꯨꯜꯂꯤ ꯇꯥꯞ ꯍꯦꯛꯇ ꯃꯥꯁꯨ ꯑꯗꯨꯒ ꯔꯤꯁꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯃꯤꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯔꯤꯁꯤ ꯁꯛꯐꯝ ꯑꯣꯟꯅ ꯁꯥꯎꯅ ꯊꯣꯛꯂꯛꯄꯗ ꯍꯔꯤꯁꯅ ꯀꯩꯗꯧꯔꯦ ꯇꯧꯔꯤꯁꯤꯅ ꯔꯤꯁꯤ ꯈꯨꯝꯃꯝꯗꯦ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦ ꯑꯜꯕꯤꯅꯥꯅ ꯅꯃꯥꯟꯅꯕꯁꯦ ꯁꯛꯐꯝ ꯀꯥꯏꯔꯦ ꯀꯅꯥꯒ ꯈꯠꯅꯔꯨꯏꯖꯥꯠꯅꯣ ꯊꯦꯡꯕꯤꯔꯨꯁꯨ ꯑꯝꯇ ꯑꯩ ꯆꯪꯉꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒ ꯍꯟꯈꯤꯁꯤꯀꯣ ꯍꯣꯏ ꯍꯥꯏꯁꯦ ꯉꯁꯥꯏꯗꯩ ꯅꯠꯇ꯭ꯔꯣ ꯏꯁꯧ ꯂꯥꯡꯒꯅꯨꯍꯦ ꯀꯩꯅꯣ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯍꯩꯅꯈꯤꯗ꯭ꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯂꯦ ꯁꯣꯝꯗ ꯑꯃꯨꯛ ꯑꯜꯕꯤꯅꯥ ꯀ꯭ꯂꯥꯁ ꯆꯪꯉꯛꯏ ꯆꯪꯉꯛꯄꯗ ꯂꯩꯅꯥꯁꯨ ꯄꯣꯝꯂ ꯂꯩꯔꯝꯕꯗ ꯏꯉꯛꯉꯛꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯍꯤꯔꯣꯗꯣ ꯅꯪ ꯅꯥꯛꯇ ꯂꯥꯛꯑꯝꯕ꯭ꯔꯣ ꯈꯠꯅꯩꯔꯕ ꯑꯃꯨꯛ ꯂꯩꯅꯥ ꯄꯣꯝꯊꯣꯛꯂ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯌꯥꯝꯒ ꯑꯣꯟꯁꯤꯟꯅꯔꯒ ꯗ꯭ꯔꯃꯥ ꯇꯧꯕꯅ ꯃꯥꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯩꯔꯤꯅꯤ ꯃꯥꯅ ꯑꯜꯕꯤꯅꯥ ꯂꯩꯅꯥꯏ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯞꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯤꯅꯣ ꯂꯩꯅꯥ ꯁꯦꯡꯅ ꯍꯥꯏꯌꯣꯕ ꯅꯣꯏꯕꯥꯅꯤ ꯈꯪꯅꯕ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯋꯥ ꯂꯣꯠꯀꯅꯨꯕ ꯂꯩꯅꯥ ꯍꯟꯗꯛꯇꯤ ꯈꯤꯇꯪ ꯁꯤꯔꯤꯌꯁ ꯇꯥꯅ ꯈꯨꯝꯃꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕꯅꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯂꯩꯅꯥ ꯇꯞꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯀꯨꯏꯔꯦ ꯃꯁꯛ ꯈꯪꯅꯕꯗꯤ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯗꯥ ꯍꯥꯏꯔꯁꯨ ꯅꯣꯏꯕꯥꯅꯤꯁꯦ ꯆꯤꯡꯅꯩꯌꯦꯅ ꯍꯥꯏꯕꯅꯤ ꯆꯨꯝꯃꯦꯕꯁꯦ ꯂꯣꯟꯅ ꯏꯪꯅ ꯅꯩ ꯂꯩꯔꯝꯃꯦꯕ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯩꯅ ꯅꯨꯡꯁꯤꯕ ꯈꯛꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯗꯤ ꯅꯨꯄꯤ ꯑꯇꯩꯗ ꯎꯠꯂꯤꯕ ꯅꯦꯆꯔꯗꯨꯒ ꯃꯥꯟꯅꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯒ ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯃꯥꯅ ꯊꯧꯁꯥꯗꯦ ꯏꯊꯟꯗ ꯏꯀꯥꯏꯖꯍꯧꯔꯦ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯤꯔꯣ ꯅꯪꯅ ꯑꯗꯨꯗ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏꯕ ꯑꯩꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯋꯥꯍꯩ ꯃꯌꯥꯝ ꯍꯥꯏꯔꯝꯒꯅꯤ ꯅꯨꯡꯁꯤꯕ ꯃꯇꯧꯁꯨ ꯎꯠꯂꯝꯒꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯛ ꯃꯥꯏ ꯂꯩꯊꯣꯛꯈꯤꯕꯗꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯥꯒꯤ ꯁꯛꯂꯣꯟꯗꯨꯒ ꯃꯥꯟꯅꯅ ꯅꯨꯄꯤꯁꯤꯡꯗꯨꯗꯁꯨ ꯎꯠꯄ ꯉꯝꯕꯅꯤ ꯃꯥꯗꯤ ꯁꯤꯕꯨ ꯑꯩ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯂꯛꯅꯕꯅꯤ ꯁꯥꯟꯅꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯥꯗꯤ ꯑꯉꯥꯎꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯎꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕ ꯂꯝꯍꯦꯟꯕꯤ ꯑꯁ ꯄꯦꯜꯂꯕꯅꯤꯅ ꯁꯤꯔꯤꯌꯁ ꯀꯌꯥꯝ ꯊꯤꯅ ꯇꯥꯏ ꯑꯗꯣ ꯅꯪꯅ ꯃꯥ ꯑꯗꯨꯝ ꯅꯨꯡꯁꯤꯔꯨꯗꯅ ꯀꯃꯥꯏꯅ ꯈꯪꯗꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯅ ꯎꯔꯁꯨ ꯑꯩꯉꯣꯟꯗ ꯉꯥꯎꯁꯤꯟꯅꯕ ꯃꯇꯧ ꯂꯝꯍꯦꯟꯕ ꯃꯇꯧ ꯀꯌꯥ ꯎꯠꯂꯕꯁꯨ ꯃꯥꯒꯤ ꯃꯇꯧꯁꯤꯡꯗ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯁꯝ ꯁꯝꯕ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃ ꯌꯥꯎꯏ ꯃꯥꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯉꯥꯎꯕ ꯁꯛꯂꯣꯟꯁꯤꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯅꯪ ꯅꯍꯥꯟꯒꯩ ꯂꯣꯠꯂꯤꯅꯦꯕ ꯂꯩꯅꯥ ꯍꯥꯏꯁꯦ ꯅꯪꯂꯣ ꯈꯣꯟꯖꯦꯜꯗꯨꯗ ꯃꯃꯥꯏꯗ ꯐꯠ ꯅꯣꯟꯈꯠꯂꯛꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯤ ꯂꯥꯛꯄꯁꯨ ꯎꯍꯧꯗ꯭ರೆ ꯌꯥꯁꯅꯥ ꯂꯦꯞꯂ ꯂꯩꯔꯝꯕꯗ ꯑꯜꯕꯤꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯨꯝꯃꯛꯏ ꯍꯣꯏ ꯃꯥꯅꯦ ꯌꯥꯁꯅꯥꯅ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯌꯥꯁꯅꯥ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯂꯩꯅꯥꯅ ꯀꯅꯥꯅꯣ ꯁꯤꯅ ꯗꯥꯔꯤꯁꯤꯒꯤ ꯑꯦꯛꯁ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁ ꯑꯣꯏꯔꯝꯗꯅ ꯇꯜꯂꯦ ꯑꯋꯣꯏꯕ ꯊꯣꯔꯛꯂꯤ ꯃꯄꯥꯟꯗ ꯏꯇꯟ ꯇꯟꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯌꯥꯁꯅꯥꯁꯨ ꯂꯩꯅꯥꯁꯨ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯌꯥꯁꯅꯥꯅ ꯑꯩꯅ ꯈꯔ ꯍꯟꯕ ꯃꯥꯜꯂꯦ ꯃꯤꯡ ꯀꯧꯔꯒꯦ ꯍꯣꯏ ꯑꯗꯣ ꯅꯪ ꯔꯤꯁꯤꯒ ꯈꯪꯅꯕ꯭ꯔꯣ ꯂꯥꯟꯅ ꯈꯟꯒꯅꯨ ꯁꯨꯝ ꯍꯪꯕꯅꯤ ꯆꯝꯅ ꯍꯣꯏ ꯈꯪꯉꯦ ꯈꯪꯕ꯭ꯔꯥ ꯍꯪꯕ ꯅꯠꯇꯦ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯅꯗꯦ ꯌꯥꯁꯅꯥ ꯃꯉꯛ ꯅꯣꯝꯃꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯔꯤꯁꯤꯒ ꯅꯪꯒ ꯇꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯗꯨꯅ ꯀꯩꯒꯤꯅꯣ ꯆꯦꯅ ꯑꯗꯨ ꯍꯪꯂꯤꯗꯨꯗꯤ ꯃꯔꯝ ꯂꯩꯕꯩꯅꯤ ꯍꯪꯉꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯨ ꯂꯩꯅꯥ ꯇꯞꯂꯤ ꯈꯨꯝꯃꯛꯏ ꯃꯔꯝ ꯂꯩꯕꯩ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯕꯅꯤ ꯑꯩꯁꯨ ꯄꯥꯎꯈꯨꯝꯗꯨꯗ ꯌꯥꯁꯅꯥꯁꯨ ꯂꯩꯅꯥꯗ ꯈꯥꯔꯞ ꯌꯦꯡꯉꯤ ꯋꯥ ꯃꯈꯥ ꯇꯥꯗꯕꯁꯨ ꯉꯝꯂꯝꯗꯦ ꯄꯥꯛ ꯍꯦꯛ ꯀꯜꯂꯛꯄ ꯍꯦꯟꯃꯟꯕꯅ ꯑꯃꯨꯛꯁꯨ ꯐꯠ ꯍꯥꯏꯔꯨꯏ ꯔꯤꯁꯤꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯂꯩꯕꯅꯤ ꯅꯨꯄꯤꯅ ꯀꯥ ꯍꯦꯟꯅꯁꯨ ꯅꯨꯄꯥꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯨꯅꯨꯗ ꯑꯉꯥꯡꯅ ꯃꯣꯟꯕꯗꯤ ꯃꯥꯜꯂꯒ ꯅꯪꯁꯨ ꯇꯧꯉꯝꯕꯤ ꯑꯣꯏꯖꯥꯠꯂꯣ ꯍꯟꯗꯛꯇꯤ ꯅꯥꯀꯟꯅ ꯂꯦꯞꯂꯤꯕ ꯃꯃꯥꯟꯅꯕꯤꯗꯣ ꯌꯥꯁꯅꯥꯒꯤ ꯃꯑꯣꯡꯗ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯠꯂꯁꯤ ꯍꯥꯏꯅ ꯆꯤꯡꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯈꯨꯝꯃꯨꯗ꯭ꯔꯦ ꯆꯠꯈ꯭ꯔꯤꯕ ꯌꯥꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯀ꯭ꯂꯥꯁ ꯆꯪꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯁꯨꯇꯤꯗꯅꯤ ꯔꯤꯁꯤ ꯏꯁꯥꯎ ꯁꯥꯎꯕ ꯁꯛꯐꯝꯗ ꯁꯥꯏꯀꯜꯗꯨ ꯏꯜꯂꯒ ꯊꯣꯛꯂꯛꯏ ꯍꯔꯤꯁ ꯉꯥꯏꯕ ꯑꯣꯏꯅ ꯒꯦꯠ ꯃꯅꯥꯛꯇ ꯂꯦꯞꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯩꯅꯥ ꯍꯥꯏꯅ ꯄꯟꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯇꯥꯔꯛꯏ
Mamai sat leithoktuna yenglubada Sivaraska Gautamga oirami. Anidudi Rishi uba natte. Wari sanabado Rishi mayek sing patrabusu kharadi tai. Chatlo ain harise tawo. Sida ice cream ani lego. Aduga ne mangonda ama piramu. Ban ngai bado waramni chaw hayo chatlo. As tallida hanjan sum ikayo ngamaro ek. Mangonda nungshi harubadai ai tomte ikai se heba ma he ubuga. Propose amakak reject torokpagibo adumaina maning hanba hona debai. Nupi bo hanba haibada yaraktrena hekta tokodro. Pamnadi hanjan haijingadawba. Nung fawane takladi tumlai hainaribani. Yaraktaba nupisina hena bit leitro. Yaraknabato nupa manjade chatlo saida. Aina harisito. Adugane nupi haisidine nungshi pami haibada hanbada sukya yaroi. Sidi moy yahuna sani. Pamladi nungshiradi effort kharasu thada taridana. Ikai babu kaino yarak pa namita dang phasakini yarak tra sumuhutni fattaba thawak tawrubadi nattedana pauktak sidia oza faida sanariba warido taraga Rishi lainana he ben ngaivamduda yenglai mathanda ungduna family madi Rishi sora chawam holai mamitu khana lainada su yengli tainafam khangda lainada onsilaga sawani Sauribagi maramso masana khangjade. Atopa nupana lainagi wari saba taraga masanu kai saunaba pharibasi maram khangjatribani Rishidi. Sivaraso Gautamna namdana lainai manak chalankre. Laina wadro se si chawse khara ingnaba. Ungla famlamba laina da Sivarasta hafet yengi. Yareda chaningde kemta ai. Nang engonda sauribo. Adumai tawnu laina se si chawaba prena pibani khallaga laurose laina hantakti tapna laukre ngangnari bawwa dudi tada wari sanabadu uraga cycle gi handle da makhut khutum tasilaga thajanjai mamit mit yeng hongdri yam sauna yengli laina da Sivaras amukso laina sawa faro handakti laina khazik tang noglei saungdeda aisu nang birthday numito khara soingre Nangsu sauno ay nanganta na hanbado lahana su khanu ko isayam nungayraktaba adui tawbani ay kaysu khandida nang numituday waam tahayraktabaduda ay dine nangonda yam ikarabani kaysu wadu makha tagi tawbaga Rishina chadaw yenglaga laybado ururi laptakna madu ubada layna chap lepre wangang lambagado Sivras ta oyna yenglaga hayrai Sivras ay Alvina tholaktrise school manungda amta changogige nang leiramuko haigi tawrambawa hairamdana ama phathaido lamaga school manungda prapap changkhre Haris Alvina ga su thorakle ngak leibaga laina su tungde inerai makutta Sivras na piramba ice cream da su pairi suti thaba matamdi kuirabanina mi itak takle ven laktabagi ngaina ba makhoi khara di leiri Rishi cycle do khamaga laina em nak changlei Haris di khangzada banina Rishi ubada hairi. Akoy ngang samda thinbiruge moy ben ngai batalli. Haris na ngang lido tade tungda lay balaina da yenglaga khonjel kanna hairi. Phagi yaba mi oina ubra ise. Nang dai ngonda khali se kaino. Ai ngonda nga side ngi nang tawri myam se kaino ba ha. Laina khangpre khangi khanglaw laroppada. Haris ngakla duni ipa pakhana. Bai kaino kaidong narage. Rishi laina da khudom bit singlaga ahong manaiba thamoidi ai supam pamde nipi kaya loinarasu tinarasu kaya amada aina laknarasu aigi thamoidadi supnagi mi amakhakta thambani aigi mangda ngasi uli myamse amuhana utke khalaba nang nupi oirasu Rishina lemna tharoi laina na pair ice cream du sumullaga laktana langthui hekta drama yam haibo oradi drama sana famda sana uso Rishida di yaroi laina wam chi antangang lagte aduk sawa matawda kari maram ngino haibasu gyan tadi Amukta su udri adumna sauduna wa ngangba kizabasu phawi jagat naraga noki ta tawduna leiba nupani adumna tamthina sawba hairamgani haibadi khallude Haris gyan ngauna Rishibu themzili kainu bai kainu tawrisuba laose mi lo yengar eba school manaksida Sivarasu ui tawri mayamdo adubu karisu khandaba saduna kawri Laina vela lao Alvina tapna chalo machingamni
ꯀꯩꯗꯧꯅꯔꯤꯅꯣ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯣꯀꯣ ꯆꯠꯂꯣꯅꯦꯀꯣ ꯂꯩꯅꯥ ꯔꯤꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈ꯭ꯔꯦ ꯑꯜꯕꯤꯅ ꯍꯔꯤꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯨꯏ ꯑꯩꯁꯨ ꯆꯠꯂꯒꯦ ꯀꯤꯖꯩ ꯅꯃꯥꯟꯅꯕꯁꯦ ꯂꯩꯍꯧꯔꯣ ꯚꯦꯟ ꯑꯣꯏꯅ ꯉꯥꯏꯖꯧꯔꯒꯦ ꯍꯌꯦꯡ ꯁꯟꯗꯦꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯀꯣꯏꯕꯒꯗꯣ ꯍꯣꯏ ꯆꯠꯍꯧꯔꯣ ꯄ꯭ꯔꯄ꯭ꯔ ꯗꯨꯔꯚꯥꯁꯥ ꯑꯣꯜꯂꯤꯁꯦ ꯑꯩ ꯊꯦꯝꯍꯧꯔꯒꯦ ꯅꯨꯄꯤꯗꯨ ꯆꯠꯈꯤꯕꯒ ꯍꯔꯤꯁ ꯔꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯑꯗꯨꯛ ꯊꯤꯅ ꯁꯥꯎꯔꯤꯗꯨꯕꯣ ꯑꯉꯥꯡꯗꯨꯗ ꯔꯤꯁꯤ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯖꯗꯦ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯆꯩ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦꯁꯦ ꯔꯤꯁꯤ ꯍꯔꯤꯁꯀ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅ ꯍꯔꯤꯁꯀꯤ ꯕꯥꯏꯛ ꯊꯝꯂꯤꯕ ꯃꯐꯝꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯁꯥꯏꯀꯜꯗꯣ ꯏꯜꯂꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ